ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ ꯀꯥꯁꯃꯤꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯐꯨꯕ ꯌꯥꯅꯤꯡꯗꯕ ꯅꯨꯄꯤ꯫ ꯀꯥꯁꯃꯤꯔ ꯘꯥꯇꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯂꯂꯣꯟꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯄꯪꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯂꯣꯟꯕꯅ ꯃꯍꯥꯛꯄꯨ ꯇꯝꯕꯤꯅꯕ ꯖꯤꯂꯥꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯖꯥ ꯅꯦꯛꯏ, ꯑꯗꯨꯕꯨ ꯑꯋꯥꯕꯗ ꯑꯣꯏꯗꯨꯅ ꯇꯣꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯇꯜꯂꯤ, ꯆꯦꯛꯁꯤꯟꯗꯦ, ꯃꯕꯨꯗꯤ ꯐꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯒꯤ ꯒ꯭ꯌꯥꯟ ꯃꯉꯣꯟꯗ ꯂꯩꯇꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯡꯕ ꯀꯥꯏꯔꯛꯂꯦ, ꯃꯃꯩꯗ ꯃꯍꯥꯛꯄꯨ ꯆꯩꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯅꯗꯤ ꯃꯆꯥꯕꯨ ꯊꯥꯒꯠꯂꯤ, ꯃꯆꯥꯅꯨꯄꯥꯗꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯆꯥꯔꯗꯨꯅ ꯃꯃꯥꯅ ꯃꯄꯥꯗ ꯃꯧ ꯊꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯑꯗꯨ ꯃꯆꯥꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨꯕ ꯑꯃꯁꯨꯡ ꯍꯥꯏꯔꯨꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯗꯨ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ, ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯨꯍꯣꯡꯅꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯏ꯫ ꯃꯆꯥꯗꯣ ꯂꯨꯍꯣꯡꯗꯅ ꯂꯩꯍꯧꯔꯕꯗꯤ ꯀꯌꯥꯗ ꯃꯤꯡꯆꯠ ꯊꯤꯍꯧꯒꯗꯕ, ꯃꯔꯝꯁꯤꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯗꯨꯅ ꯃꯆꯥꯕꯨ ꯂꯨꯍꯣꯡꯅꯅꯕ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯆꯥꯒꯤ ꯂꯝꯆꯠꯇ ꯑꯍꯣꯡꯕ ꯂꯩꯔꯦ꯫ ꯈꯨꯗꯝꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯕꯨꯙꯤ ꯃꯔꯧꯁꯤꯡ ꯑꯃꯁꯨꯡ ꯍꯩꯁꯤꯡꯕ ꯍꯦꯟꯒꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯂꯣꯟꯕꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯃꯩꯗꯗꯤ ꯅꯣꯡꯃ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯇꯣꯛꯂꯣ, ꯍꯥꯏꯃꯟꯈ꯭ꯔꯦ, ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯁꯤ ꯄꯉꯥꯡꯗ ꯉꯥꯡꯏ, ꯃꯁꯤ ꯑꯄꯪꯕꯒꯤ ꯋꯥ ꯅꯠꯇꯅ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯃꯥꯗꯤ ꯃꯃꯤꯠ ꯇꯥꯡꯏ ꯍꯥꯏꯕꯗꯨꯅꯤ, ꯎꯅ ꯁꯥꯕ ꯃꯀꯨꯁꯤꯗ ꯑꯩꯍꯥꯛ ꯇꯟꯖꯥ ꯄꯤꯔꯕꯅꯤ, ꯃꯉꯣꯟꯗ ꯄꯩꯁꯥ 3ꯁꯤ ꯄꯤꯌꯨ, ꯑꯗꯨꯒ ꯍꯥꯏꯌꯨ, ꯄꯩꯁꯥ ꯑꯃꯅ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯗꯨꯅ ꯆꯥꯎ, 2ꯁꯨꯕ ꯄꯩꯁꯥꯗꯨꯅ ꯇꯨꯔꯦꯜꯗ ꯂꯪꯊꯈꯣ, 3ꯁꯨꯕ ꯄꯩꯁꯥꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯂꯝ 5 ꯂꯩꯔꯛꯎ ꯍꯥꯏꯈꯣ, ꯆꯥꯅꯕ ꯄꯣꯠ ꯈꯔ, ꯊꯛꯅꯕ ꯈꯔ, ꯆꯤꯛꯇꯨꯅ ꯆꯥꯅꯕ ꯈꯔ, ꯏꯪꯈꯣꯜꯗ ꯍꯨꯟꯅꯅꯕ ꯈꯔ ꯑꯃꯁꯨꯡ ꯁꯟꯒꯤ ꯆꯥꯅꯅꯕ ꯈꯔ ꯂꯩꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯀꯣꯔꯤꯒꯤ ꯁꯦꯜꯌꯦꯛ 3 ꯄꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯩꯁꯥꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯄꯩꯁꯥ ꯑꯃꯒꯤ ꯆꯥꯅꯕ ꯄꯣꯠ ꯂꯩꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯑꯔꯨꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯆꯠꯂꯦ꯫ ꯄꯩꯁꯥꯗꯨ ꯇꯨꯔꯦꯜꯗ ꯂꯪꯊꯅꯕ ꯈꯜꯂꯛꯄꯗ ꯈꯨꯗꯛꯇ ꯈꯪꯍꯧꯗꯅ ꯋꯥꯈꯜꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯈꯟꯖꯤꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯇꯨꯔꯦꯜꯗ ꯄꯩꯁꯥ ꯂꯪꯊꯈ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯃꯈꯛꯇ ꯂꯩꯍꯧꯔꯒꯅꯤ꯫ ꯄꯩꯁꯥ ꯑꯁꯤꯅ ꯑꯩꯅ ꯀꯔꯤꯅꯣ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯣ? ꯆꯥꯅꯕꯒꯤ, ꯊꯛꯅꯕꯒꯤ, ꯏꯃꯥꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯁꯨꯅ ꯂꯩꯕ ꯇꯥꯕꯅꯤ, ꯑꯗꯨꯒ ꯄꯩꯁా ꯍꯨꯟꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯊꯪ ꯏꯟꯗꯕ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯇꯣꯝꯗ ꯈꯜꯂꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯣꯠ ꯁꯨꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯎꯔꯨꯕꯗ ꯍꯪꯂꯛꯏ, "ꯀꯔꯤ ꯇꯧꯔꯕꯒꯦ?" ꯂꯂꯣꯟꯕꯒꯤ ꯃꯆꯥꯅ ꯃꯉꯣꯟꯗ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯗꯨꯃꯛ ꯌꯥꯔꯤꯕꯁꯤꯁꯨ ꯑꯄꯪꯕꯅꯤ ꯈꯟꯖꯩ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯃꯥꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗꯦ, ꯈꯪꯗꯦ ꯀꯔꯤ ꯇꯧꯒꯅꯤ꯫ ꯌꯣꯠ ꯁꯨꯕꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯇꯥꯛꯀꯦ, ꯀꯩꯊꯦꯜꯗꯒꯤ ꯄꯩꯁꯥ 1 ꯄꯤꯕ ꯇꯔꯕꯨꯖ ꯑꯃ ꯂꯩꯔꯣ, ꯄꯩꯁꯥ ꯑꯃꯅ ꯅꯪꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯑꯁꯨꯝ ꯍꯥꯞꯂꯣ, ꯃꯗꯨ ꯇꯨꯔꯦꯜꯗ ꯍꯨꯟꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯇꯔꯕꯨꯖꯅ ꯄꯣꯠꯂꯝ 5ꯃꯛ ꯁꯨꯅ ꯐꯪꯂꯕꯅꯤ, ꯃꯗꯨ ꯏꯃꯥꯗ ꯄꯤꯔꯨꯁꯣ, ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯂꯧꯁꯤꯡꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥꯒꯤ ꯂꯧꯁꯤꯡ ꯑꯁꯤ, ꯑꯩꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯇꯥꯡꯕꯅꯤ꯫" ꯇꯔꯕꯨꯖ ꯎꯔꯒ ꯃꯄꯥꯗꯨ ꯉꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯃꯁꯤ ꯃꯍꯥꯛꯃꯛꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ? ꯀꯅꯥꯅꯣ ꯑꯃꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯒꯅꯤ꯫" ꯑꯗꯨꯗꯒꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯔꯕꯨꯖ ꯂꯩꯅꯕ ꯀꯅꯥꯅ ꯍꯥꯏꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯆꯥꯅ
ꯌꯣꯠ ꯁꯨꯕꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯎꯔꯦꯗꯅ ꯅꯪ, ꯃꯁꯤꯅ ꯃꯁꯤ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯥꯕꯨꯗꯤ ꯂꯨꯍꯣꯡꯕꯤꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯃꯗꯤ ꯃꯥꯒꯤ ꯌꯥꯅꯤꯡꯕ ꯂꯩꯔꯕꯗꯤ ꯌꯣꯠ ꯁꯨꯕꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯂꯩ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯅ ꯎꯏ꯫ ꯂꯂꯣꯟꯕꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏ ꯍꯣꯏ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕꯕꯨ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ? ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯣꯠ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯅꯍꯥꯛꯀꯤ ꯄꯥꯕ ꯑꯃꯁꯨꯡ ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯍꯥꯛ ꯃꯈꯣꯏꯒ ꯎꯅꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯨꯝꯃꯤ, ꯄꯥꯕ ꯂꯤꯛ ꯀꯣꯜꯅ ꯃꯅꯤ ꯂꯩꯕ ꯆꯠꯈꯤ, ꯏꯃꯥꯅ ꯋꯥꯍꯩ ꯈꯔ ꯌꯣꯟꯕ ꯆꯠꯈꯤ꯫ ꯑꯗꯣꯝ ꯐꯝꯕꯤꯌꯨ, ꯃꯈꯣꯏꯁꯨ ꯂꯥꯛꯂꯒꯅꯤ꯫ ꯐꯔꯦ, ꯑꯩꯍꯥꯛ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯣꯠ ꯁꯨꯕ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯆꯃꯝꯅꯔꯕ ꯂꯂꯣꯟꯕꯗꯨꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯅ ꯍꯥꯏꯕꯕꯨ ꯄꯥꯕ ꯑꯃꯁꯨꯡ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕ? ꯅꯨꯄꯤ ꯃꯆꯥꯗꯨꯅ, ꯄꯥꯕꯅ ꯂꯤꯛꯀꯣꯜꯒꯤ ꯃꯍꯨꯠꯇ ꯃꯅꯤ ꯂꯧꯕ ꯆꯠꯈꯤ, ꯍꯥꯏꯕꯗꯤ ꯊꯥꯎꯃꯩꯒꯤ ꯊꯥꯎ ꯂꯩꯕ ꯆꯠꯈꯤ, ꯑꯃꯁꯨꯡ ꯏꯃꯥꯅ ꯋꯥꯍꯩ ꯈꯔ ꯌꯣꯟꯕ ꯆꯠꯈꯤ, ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯔꯤꯒꯤ ꯋꯥ ꯉꯥꯡꯕ ꯆꯠꯈꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯂꯧꯁꯤꯡꯗꯨ ꯎꯕꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯣꯠ ꯁꯨꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯥꯛꯂꯦ꯫ ꯑꯆꯧꯕ ꯂꯂꯣꯟꯕꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯑꯗꯣꯝꯒꯤ ꯈꯣꯡꯒꯨꯜ ꯇꯥꯕꯗꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ꯫ ꯍꯥꯏꯕꯤꯌꯨ, ꯀꯔꯤꯒꯤꯗꯃꯛꯇ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯅꯣ? ꯂꯂꯣꯟꯕꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯉꯛꯄꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯀꯨꯝꯅ ꯄꯥꯎꯁꯤ ꯁꯍꯔꯁꯤꯡ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯛ ꯆꯥꯎꯕ ꯂꯂꯣꯟꯕ ꯑꯃꯁꯨꯡ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯌꯣꯠ ꯁꯨꯕ ꯑꯃꯒ ꯃꯔꯤ ꯑꯣꯏꯅꯕꯒꯤ ꯋꯥ ꯑꯁꯤ ꯃꯌꯥꯝꯅ ꯊꯥꯖꯅꯔꯝꯗꯦ꯫ ꯃꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯁꯥ ꯐꯕ ꯃꯆꯥꯅꯨꯄꯥꯗꯨ ꯌꯣꯠ ꯁꯨꯕꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯥꯏꯖꯤꯜꯂꯝꯃꯤ, ꯃꯉꯣꯟꯗ ꯇꯝꯁꯤꯜꯂꯝꯃꯤ, ꯌꯣꯠ ꯁꯨꯕꯗ ꯙꯝꯀꯥ ꯇꯧꯔꯝꯃꯤ꯫ ꯃꯔꯤꯁꯤꯗ ꯌꯥꯅꯤꯡꯗꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯇꯤꯒꯤ ꯈꯣꯡꯎꯞꯅ 7ꯂꯛ ꯐꯨꯒꯅꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗ ꯀꯤꯔꯗꯨꯅ ꯌꯣꯠ ꯁꯨꯕꯗꯨꯅ ꯂꯨꯍꯣꯡꯕ ꯇꯣꯛꯈꯤꯒꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯥ ꯐꯕꯗꯨꯅ ꯃꯈꯥ ꯁꯝꯊꯔꯝꯃꯤ, ꯃꯁꯤꯗ ꯀꯤꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯪꯅ ꯑꯁꯨꯝ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛꯅ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯅꯤ, ꯃꯁꯤꯗ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯪꯗꯣ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯑꯣꯡꯁꯤ ꯐꯩ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯣꯠ ꯁꯨꯕꯒꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯦ, ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯝꯕꯤꯕꯁꯤꯡ ꯑꯗꯨ ꯇꯦꯟꯅꯋꯥꯒꯨꯝꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯒ ꯌꯣꯠ ꯁꯨꯕꯗꯨ ꯂꯧꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯀꯧꯔꯒ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯥꯒ ꯁꯒꯣꯜꯒ ꯍꯨꯔꯥꯟꯕꯗꯨꯒ ꯈꯦꯠꯅꯕ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛ ꯍꯣꯡꯗꯕꯅ ꯐꯩ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯣꯝ ꯋꯥꯕꯤꯔꯨꯒꯅꯨ, ꯀꯅꯥꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯈꯔꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯕꯤꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯂꯦꯞꯅꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯂꯦ꯫ ꯑꯍꯥꯟꯕ ꯑꯍꯤꯡꯗ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯕꯣꯔꯗꯨ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯀꯩꯅ꯭ꯌꯥ ꯇꯨꯝꯂꯤꯉꯩ ꯈꯣꯡꯎꯞ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯐꯨꯒꯦ ꯍꯦꯛ ꯇꯧꯕ ꯈꯨꯗꯛꯇ ꯀꯩꯅ꯭ꯌꯥ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯦꯞꯈꯣ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯅꯥꯅ ꯈꯠꯅꯕ ꯍꯧꯅꯕꯒꯦ? ꯃꯁꯤꯗꯤ ꯐꯠꯇꯕ ꯈꯨꯗꯝꯅꯤ꯫ ꯑꯩꯕꯨ ꯐꯨꯕ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡ ꯐꯨ, ꯉꯁꯤꯗꯤ ꯈꯠꯅꯒꯨꯝꯁꯤ꯫ ꯕꯣꯔꯗꯨ ꯋꯥꯁꯤ ꯑꯐꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯩꯅ꯭ꯌꯥꯕꯨ ꯐꯨꯅꯅꯕ ꯈꯣꯡꯎꯞ ꯊꯥꯡꯒꯠꯂꯛꯄꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯂꯨꯍꯣꯡꯕꯒꯤ ꯑꯍꯥꯟꯕ ꯍꯞꯇꯥꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯐꯠꯇꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅꯕꯅꯤ꯫ ꯅꯁꯥꯃꯛ ꯌꯥꯝꯅ ꯈꯪ ꯍꯩꯔꯕꯅꯤ꯫
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯌꯨ, ꯅꯨꯃꯤꯠ 8ꯅꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯒꯅꯨ꯫ ꯑꯩꯕꯨ ꯐꯨꯕ ꯄꯥꯝꯂꯕꯗꯤ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯄꯦꯟꯅ ꯐꯨꯕꯤꯌꯨ꯫ ꯃꯄꯨꯔꯣꯏꯕꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯂꯦ, ꯈꯣꯡꯎꯞꯇꯨ ꯍꯨꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯨꯁꯜꯃꯥꯟ ꯖꯥꯇꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗ ꯀꯩꯅ꯭ꯌꯥꯗꯨ ꯃꯌꯨꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯀꯩꯅ꯭ꯌꯥ ꯑꯗꯨ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯕꯣꯔꯒꯤ ꯃꯔꯨꯞꯁꯤꯡꯅ ꯍꯥꯏꯔꯝꯃꯤ, ꯏꯍꯦ, ꯑꯗꯨꯗꯤ ꯅꯪꯗꯤ ꯃꯥꯅꯖꯣꯏ ꯑꯣꯏꯈ꯭ꯔꯦꯗꯅ, ꯅꯪꯁꯤ ꯁꯟꯗ ꯁꯟ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯈꯪꯂꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯕꯣꯔꯒꯤ ꯃꯃꯥꯅ ꯎꯄꯥꯏ ꯑꯃ ꯈꯜꯂꯛꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯈꯣꯡꯅ ꯂꯦꯞꯆꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯄꯨ ꯊꯕꯛꯀꯤꯗꯃꯛ ꯃꯄꯥꯟꯗ ꯀꯗꯥꯏꯗꯅꯣꯃ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯂꯝ ꯀꯣꯏꯕ ꯆꯠꯂꯕꯗꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯝꯖꯔꯛꯂꯅꯤ꯫ ꯂꯂꯣꯟꯕꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ, ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕꯗꯤ ꯏꯁꯤꯡꯗ ꯍꯨꯟꯗꯣꯛꯄꯒ ꯃꯥꯟꯅꯒꯅꯤ, ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯂꯣꯏꯊꯣꯛꯈꯤꯒꯅꯤ꯫ ꯅꯨꯄꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯈꯣ, ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯀꯣꯏꯍꯜꯂꯨ, ꯃꯗꯨꯗ ꯈꯔ ꯇꯥꯜꯂꯕꯗꯤ ꯄꯩꯁꯥꯒꯤ ꯃꯒꯨꯟ ꯈꯪꯂꯛꯀꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤꯗꯨꯅ ꯆꯥꯛꯅꯤꯕ ꯑꯣꯏꯔꯛꯂꯕꯗꯤ ꯈꯔ ꯐꯪꯕꯗꯨ ꯃꯗꯨ ꯈꯪꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯥꯡꯌꯦꯡꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕꯗ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯂꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯂꯟ ꯊꯨꯝ, ꯄꯣꯠꯆꯩ ꯑꯃꯁꯨꯡ ꯃꯤꯅꯥꯏ ꯈꯔꯁꯨ ꯄꯤꯔꯦ, ꯑꯗꯨꯒ ꯆꯦꯛꯁꯤꯟꯅꯅꯕ ꯍꯥꯏꯔꯗꯨꯅ ꯈꯣꯡꯁꯥꯟꯍꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯌꯧꯔꯒ ꯂꯂꯣꯟꯕꯒꯤ ꯃꯆꯥꯒꯤ ꯀꯥꯡꯂꯨꯞ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯀꯣꯜꯗꯨ ꯐꯛꯂꯥꯡꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯅꯤꯡꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯍꯜꯂꯛꯄꯒ ꯄꯥꯎ ꯇꯝꯂꯦ, ꯌꯥꯝꯅ ꯐꯖꯕ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯌꯥꯏꯗ ꯌꯨꯝ ꯑꯃ ꯂꯩ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗꯨ ꯃꯁꯥꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯆꯪꯂꯨꯕꯗ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯖ꯭ꯋꯥꯔ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯕꯥꯇꯣꯟ ꯇꯧꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯁꯇ꯭ꯔꯪꯒꯤ ꯁꯥꯟꯅꯔꯣꯏꯅꯤ꯫ ꯃꯥꯌꯣꯛꯅꯕ ꯁꯥꯟꯅꯔꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯔꯣꯟꯕ ꯀꯌꯥ ꯑꯃꯔꯣꯝ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕꯗꯨꯗꯤ ꯁꯥꯟꯅꯕꯗ ꯃꯅꯥꯛꯇ ꯍꯧꯗꯣꯡ ꯑꯃ ꯊꯝꯃꯤ, ꯃꯗꯨ ꯇꯝꯕꯤꯔꯤꯕꯅꯤ, ꯈꯨꯗꯝ ꯍꯦꯛ ꯇꯧꯕꯒ ꯊꯥꯎꯃꯩ ꯃꯨꯊꯠꯀꯅꯤ꯫ ꯁꯥꯟꯅꯕꯗꯨ ꯃꯥꯏꯊꯤꯒꯗꯕ ꯎꯔꯛꯄꯗ ꯈꯨꯗꯝ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯇꯣꯞꯄ ꯅꯤꯌꯝ ꯑꯃꯅꯁꯨ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯂꯟ ꯊꯨꯝ ꯇꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯡꯕ ꯅꯥꯏꯗ꯭ꯔꯕ ꯃꯟꯇ꯭ꯔꯗꯨ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯃꯥꯡꯈꯤꯗꯨꯅ ꯂꯟ ꯊꯨꯝ, ꯃꯤꯅꯥꯏ ꯑꯃꯁꯨꯡ ꯃꯃꯩꯗ ꯃꯁꯥꯃꯛꯁꯨ ꯃꯥꯡꯗꯨꯅ ꯕꯟꯗꯤ ꯑꯣꯏꯔꯦ꯫ ꯖꯦꯜꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯝꯃꯤ, ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯅꯣꯡꯃ ꯖꯦꯜꯒꯤ ꯊꯣꯡꯅꯥꯎꯗ ꯅꯨꯄꯥ ꯑꯃ ꯎꯔꯦ꯫ ꯃꯥꯕꯨ ꯈꯥꯝꯗꯨꯅ ꯁꯨꯝ ꯂꯩꯐꯝ ꯍꯪꯂꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯟꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯏꯌꯥꯝꯕ, ꯅꯪꯒ ꯎꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯌꯨ, ꯑꯩꯍꯥꯛ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ꯫ ꯁꯦꯟꯗꯣꯟꯁꯤ ꯁꯤꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯒꯤ ꯆꯤꯊꯤ 2ꯗꯪ ꯄꯨꯕꯤꯈ꯭ꯔꯣ, ꯑꯃꯅ ꯄꯥꯕꯗ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯕꯤꯌꯨ, ꯃꯗꯨꯒꯤꯗꯃꯛ ꯇꯧꯕꯤꯃꯜ ꯀꯧꯖꯔꯣꯏ꯫ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯅꯪꯕꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯀꯣꯛ ꯅꯣꯟꯗꯨꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯆꯠꯈꯤꯕꯗ ꯆꯤꯊꯤ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯦ꯫ ꯆꯤꯊꯤ ꯑꯃꯗ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯇꯧꯔꯤ, ꯀꯔꯝꯅ ꯐꯤꯚꯝꯁꯤꯗ ꯇꯥꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯅꯨꯄꯤꯒꯤ ꯆꯤꯊꯤꯗꯨꯗꯅ ꯑꯁꯦꯡꯕ ꯂꯣꯠꯂꯤ꯫ ꯍꯜꯂꯛꯀꯅꯤ, ꯃꯍꯥꯛꯅ ꯂꯟ ꯊꯨꯝ ꯀꯔꯝꯅ ꯇꯥꯜꯂꯤꯕꯅꯣ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯈꯣꯡꯎꯞꯅ ꯐꯨꯒꯅꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯆꯤꯊꯤ ꯄꯨꯈꯤꯕ ꯃꯤꯗꯨ ꯈꯨꯕꯤꯅ ꯁꯍꯤ ꯇꯧꯕ ꯃꯤꯅꯤ꯫ ꯃꯄꯥꯒꯤ ꯆꯤꯊꯤꯗꯨ ꯅꯨꯄꯤꯗ, ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯂꯂꯣꯟꯕꯗꯨ ꯃꯆꯥꯅ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯇꯥꯟꯁꯤꯜꯂꯦ ꯑꯃꯁꯨꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯊꯤꯗꯨ ꯃꯄꯥꯒꯤ ꯃꯤꯡꯗ ꯊꯥꯗꯗꯨꯅ ꯅꯨꯄꯤꯒꯤ ꯃꯤꯡꯗ ꯀꯔꯤꯒꯤ ꯊꯥꯔꯤꯕꯅꯣ, ꯃꯥꯕꯨ ꯐꯨꯅꯕꯒꯤ ꯙꯝꯀꯥ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯧꯗꯨꯅ ꯆꯤꯊꯤ ꯄꯥꯔꯨꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯊꯥꯗꯗꯨꯅ ꯃꯀꯨꯒꯤ ꯃꯃꯤꯡ ꯀꯔꯤꯒꯤ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯝꯃꯤ꯫ ꯃꯤꯄꯥꯏꯗꯨꯅ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯅꯤꯃꯛ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯋꯥꯈꯜ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ꯫
ꯃꯧꯗꯨ ꯊꯧꯅꯥ ꯐꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯤꯕ ꯆꯠꯂꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯂꯂꯣꯟꯕꯅ ꯃꯃꯧꯕꯨ ꯂꯟ ꯊꯨꯝ ꯄꯤꯗꯨꯅ ꯕꯤꯗꯥꯏ ꯇꯧꯔꯛꯂꯤ꯫ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠꯇ ꯃꯧꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯂꯧꯅꯝ ꯆꯥꯎꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯂꯝꯕꯤꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯈꯤꯗꯦ꯫ ꯏꯅꯥꯈꯨꯟꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯤ ꯕꯥꯇꯣꯟ ꯐꯪꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯂꯧꯅꯝ ꯆꯥꯎꯕꯤꯗꯨꯒꯤ ꯃꯅꯥꯏꯁꯤꯡꯗ ꯁꯦꯜ ꯄꯤꯖꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯦ꯫ ꯃꯥꯌꯣꯛꯅꯕꯗꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯥꯁꯨ ꯏꯕꯦꯝꯃꯅ ꯀꯔꯤ ꯀꯔꯤ ꯅꯝꯊꯥꯛ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯗꯤ ꯍꯧꯗꯣꯡ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯕ ꯆꯠꯂꯝꯗꯥꯏꯗ ꯐꯨꯔꯤꯠ ꯈꯥꯎꯗ ꯎꯆꯤ ꯑꯃ ꯂꯣꯠꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯁꯥꯟꯅꯕꯗꯨꯗ ꯏꯅꯥꯈꯨꯟꯕꯒꯤ ꯃꯆꯥꯗꯨꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯅꯝꯊꯥꯛ ꯍꯩꯕꯤꯗꯨꯅ ꯃꯥꯏꯊꯤꯕ ꯇꯥꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯧꯗꯣꯡꯗꯨꯗ ꯈꯨꯗꯝ ꯇꯧꯔꯝꯃꯤ꯫ ꯍꯧꯗꯣꯡꯗꯨꯅ ꯊꯧꯃꯩꯔꯣꯝꯗ ꯆꯠꯄ ꯎꯕꯗ ꯏꯅꯥꯈꯨꯟꯕꯒꯤ ꯃꯆꯥꯗꯨꯅ ꯎꯆꯤꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯧꯗꯣꯡꯗꯨ ꯎꯆꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯀꯥꯗꯨꯒꯤ ꯄꯣꯠꯆꯩ ꯄꯨꯝꯕ ꯀꯣꯏꯆꯥꯏ ꯆꯥꯏꯈꯥꯏꯔꯝꯃꯤ꯫ ꯏꯅꯥꯈꯨꯟꯕꯒꯤ ꯃꯆꯥ ꯁꯥꯔꯤꯕ ꯃꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯁꯥꯟꯅꯕꯁꯤ ꯃꯈꯥ ꯆꯠꯊꯈꯤꯁꯤꯔꯥ? ꯍꯧꯖꯤꯛ ꯑꯄꯟꯕ ꯂꯩꯇ꯭ꯔꯦ꯫ ꯖ꯭ꯋꯥꯔꯗꯨ ꯃꯍꯥꯛꯅ ꯖꯣꯏ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯪꯕ ꯃꯄꯨꯔꯣꯏꯕꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯍꯟꯖꯤꯜꯂꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯃꯤꯅꯥꯏ ꯃꯤꯁꯟ ꯄꯨꯝꯅꯃꯛ, ꯂꯧꯅꯝ ꯆꯥꯎꯕꯤ ꯅꯨꯄꯤꯗꯨ ꯑꯃꯁꯨꯡ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯖꯣꯏ ꯇꯧꯔꯝꯃꯤ꯫ ꯃꯧ ꯑꯗꯨꯅ ꯃꯐꯝꯗꯨꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯑꯆꯧ ꯑꯆꯧꯕ ꯎꯄꯨꯁꯤꯡꯗ ꯍꯥꯞꯆꯤꯜꯍꯜꯂꯦ꯫ ꯃꯗꯨ ꯁꯒꯣꯜꯁꯤꯡꯗ ꯍꯥꯞꯀꯠꯂꯦ꯫ ꯖꯦꯜꯗ ꯆꯪꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯂꯦ꯫ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠꯇ ꯃꯁꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯧꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯒꯗ꯭ꯔꯥ?" ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯅꯅꯕ ꯄꯤꯔꯝꯃꯤ꯫ ꯃꯐꯤ ꯍꯣꯡꯗꯣꯛꯂꯗꯨꯅ ꯃꯥꯒꯤ ꯁꯦꯒꯥꯏꯕ ꯃꯣꯠꯂꯕ ꯐꯤꯔꯣꯜꯗꯨ ꯅꯤꯗꯨꯅ ꯎꯄꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯐꯖꯕꯤ ꯂꯧꯅꯝ ꯆꯥꯎꯕꯤꯗꯨ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯌꯧꯔꯛꯂꯕꯗ ꯏꯅꯥꯈꯨꯟꯕꯒꯤ ꯃꯆꯥ ꯁꯥꯔꯤꯕ ꯃꯧꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯂꯩꯍꯧꯕ ꯇꯥꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯣ꯫ ꯄꯣꯠ ꯄꯨꯝꯕ ꯆꯦꯛꯁꯤꯟꯅ ꯅꯌꯨꯝꯗ ꯊꯝꯂꯝꯃꯨ꯫ ꯑꯩꯍꯥꯛ ꯅꯪꯒꯤ ꯄꯥꯕꯕꯨ ꯈꯪꯏ꯫ ꯅꯉꯣꯟꯗ ꯊꯥꯖꯕ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯄꯣꯠ ꯄꯨꯝꯕ ꯅꯪꯒꯤꯅꯤ." ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯗꯨꯁꯨ ꯂꯟ ꯊꯨꯝ ꯃꯤꯅꯥꯏ ꯃꯤꯁꯟ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯄꯥꯝꯗ ꯃꯄꯥꯗ ꯋꯥ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠꯇ ꯃꯀꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ? ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯐꯨꯒꯗꯕꯒꯤ ꯑꯩꯅ ꯀꯌꯥꯗ ꯀꯨꯏꯅ ꯉꯥꯏꯔꯛꯂꯤꯕꯅꯣ?" ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯏꯍꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯕꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯍꯥꯛ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯑꯄꯤꯛꯄ ꯃꯇꯧꯗꯨꯗ ꯏꯀꯥꯏꯌꯨ." ꯃꯧꯅ ꯍꯥꯏꯔꯝꯃꯤ, "ꯂꯝꯆꯠꯁꯤꯅꯤ꯫ ꯑꯩꯅ ꯈꯜꯂꯨꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯃꯇꯨꯡꯗ ꯆꯨꯝꯊꯣꯔꯛꯀꯅꯤ꯫ ꯃꯗꯨ ꯅꯠꯇꯦ, ꯅꯪꯗꯤ ꯑꯄꯪꯒꯤ ꯑꯄꯪ ꯑꯗꯨꯝ ꯑꯣꯏꯔꯤꯗꯅꯥ꯫ ꯎꯄꯨꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯍꯣꯏ, ꯎꯄꯨꯗꯨꯗ ꯑꯃꯣꯠꯄ ꯐꯤꯅꯤ ꯌꯥꯎꯔꯤꯕꯗꯣ꯫ ꯀꯅꯥꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ? ꯊꯣꯡꯁꯪꯕꯅ ꯖꯦꯜ ꯃꯅꯨꯡꯗ ꯀꯔꯝꯕ ꯂꯝꯆꯠ ꯕꯦꯚꯥꯔ ꯁꯤꯖꯤꯟꯅꯩ? ꯅꯪꯕꯨ ꯀꯔꯝꯅ ꯐꯨꯕꯒꯦ? ꯅꯪꯕꯨ ꯀꯔꯝꯅ ꯀꯧꯕꯒꯦ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯅꯥꯄꯨ ꯃꯆꯨ ꯃꯥꯟꯈ꯭ꯔꯦ꯫ ꯍꯣꯏ, ꯑꯩꯍꯥꯛ ꯏꯅꯥꯈꯨꯟꯕꯒꯤ ꯃꯆꯥꯗꯨꯅꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯈꯤꯕ꯫ ꯄꯥꯕꯗ ꯏꯕ ꯆꯤꯊꯤꯗꯨ ꯅꯪꯒꯤ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯐꯤꯚꯝ ꯈꯪꯂꯦ꯫ ꯂꯂꯣꯟꯕꯒꯤ ꯐꯤꯖꯣꯟꯗ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯕꯅꯤ꯫ ꯂꯧꯅꯝ ꯆꯥꯎꯕꯤꯗꯨꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕ ꯄꯨꯝꯅꯃꯛ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯒ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯖꯣꯏ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯔꯦ ꯅꯨꯄꯤꯗꯣ꯫ ꯍꯪꯉꯨ ꯃꯉꯣꯟꯗ, ꯃꯍꯥꯛ ꯑꯩꯕꯨ ꯀꯥꯎꯔꯝꯈꯤꯔꯣꯏ꯫ "ꯀꯔꯝꯅ ꯀꯥꯎꯒꯅꯤ?" ꯂꯧꯅꯝ ꯍꯩꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯃꯀꯨꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯦ꯫ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯥꯗ ꯂꯥꯎꯔꯛꯈꯤ꯫
mahak sauningba amadi nungaittabagi mapan nairamde. Magi nupida onsinduna hairami, hꯧꯖꯤꯛ ꯈꯪꯂꯦꯗꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯒꯤ ꯂꯧꯁꯤꯡꯒꯤ ꯆꯥꯡ, ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯤꯛꯀꯣꯜꯁꯨ ꯃꯧꯒꯤꯅꯤ, ꯄꯨꯝꯅꯃꯛꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯁꯅꯨ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯧꯒꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫